Kamjong district ki koltu da AR ga Kuki terrorist nga kamna khri Kuki terrorist na kidnap tawa misam police na rescue taw khri tangkhul katam naw long Imphal na naga misam taru hat khiba yaning da phong tok pa khongsat ama ngasi Imphal sa kathari ngasayo angan mapung marinom tarak pada haibati ngarang Kamjong district ki sasat police station ki jurisdiction manung saliba koltu khul da beles volunteer ni haiba Kuki terrorist nga Taraga matisupa Assam Rifles ki personal singa akan mamong na khutong nakri. Thagdo wasi ki matang da media man Kamjong district police ki control room na telephone tawdo no hanglo pada thagdo thokri ba maphamasi sasat police station ni awang nong pok ta kilometer kuntra ga mari kuntra ga mga lap na indo me marngam khai paring nak na lebani. Matam kharagi mamang na su khulasi ki yum sing mai thaba na sing mai yaw na khulai pai ba masil gi marakta khutong na pigi thagdo thokra ba maphamani. Ngarang ayuk BBEZ haina khangnaba Kuki khulai paibasingna wakhoi khulasi tamna lakpa ubadagi nga khulasi bungak selakdiba taramatu suba Assam Rifles ki personal singna makhoi bu lepnaba khankipani Kuki khulai paibasinga duna Assam Rifles ki wafam inbegi mohta nomai kapa horakpadagi nakal anigi marakta bomb phaw sijina duna akan mamona kuthokna rakhibani hadi Thagdo wasigi pau phangmaga sasat PS ki team amasu sangsinduno yengsin kedubo thagdo wasida nakal animakta asu apan yawbagi report laiti hadi amaromda khamui thought khon voice of the Naga youth ki media amadi information cell na thokpa sirol amada ngarang ayuk pung nipan ga makhairom tarakpura urkhul dagi Imphal tamna masala yengnabagi damak lakhiba tangkhul misam ahumbu litan PS na konba mangkot chipu yorakpada Imphal urkhul lambi paringda Satok sin tawa gari sindagi sel khomgat pa Kuki narco terrorist kulomna kinep taw tuna puru heri thawdo osi urkhul dagi Imphal tamna lakhiba passenger puba gari singbu security force na ngak sienduna purak pra thokibani Khudong thiba thawdok mayu nakhiba tangkhul misam masina security escort ki gari sindagi tung thangna lakhibani Kuki terrorist na makoi bu phajinduna thamlaga makoi gi camp ta puna na bu khona khibaga loinana nakoi tangkhulla lambi asida nakoi satok sin tawbi yaroi nakoi na ana lengi satwa oiraba su Imphal satning labadi helicopter na satkadabani haiba wafam sing phong dokhiari thagdo asigi pauta badagi litan police station ki osina lusingba team ama sangsilaktuna tangkhul misam ahumbu Kuki terrorist ki makutigi rescue tawkhibanari litan PS ki osina lusingba team na panthadana masu matam sana lokhalakpa thabaktagi tangkhul misam sing kanmangam khibani hana su phong dorakli Zero Lasina Makatana High, Central Security Force in the National Highway number 202 Imphal Urkulambi Parinda, Satokusin Tobugari Sing the Gi, Loni Adabamong the Tex Lobamasum, Miki Neptobiki Tabak Sing Tolakpada, Kangshin Ushina than a Lightok Pigano Hypagaloina, Central Forcing Lambi Sita Satokusin Tauribusing Bu Papun Wiki Tadok to Andanava, Section Walk Tauran, Lokat Piohanasu Apple directly. Imphal Urkulambi illegal Kuki refugees sing amasum drug cartel singi khubam nungna thamba yaru heba wafamsu phongdorakli amaromda mamang thagi tarau humdoida lairon wifi Kuki khulgi khunja napi singna pharaba matungda mamit amas makut punsilaga Kuki terrorist khutpu amada sinakraba matung tha sigi tara mihathi na halaga sina phangiba pastor ani yauna tangkhul misam taruki mihatpu yaningdaba phongdoktuna ngasi ayuk pung taramathi tarakpadigi all tangkhul student union Imphal gi apex budi wariwa tangkhul katam naw long Imphal sinuna yaningdaba khongsat ama sakatari khongsat asi duilalen gi tangkhul baptist church ti horaga khuyatung traffic point amasum mau market faw sakani nisam taru hatpada senaba miyoi sing phadana leidiba sida tangkhul katam naw long Imphal na tumina laithoklu heri UKNA gi juvenile cadre Ngang security force na Susampur police station ki jurisdiction manung saliba Songpi Khuldagi United Kuki National Army UKNA ki juvenile active kedrama security force na fari hari amaromdana Kuki Micham ani Phakhre haiduna claim tarakli Kuki Women's Union ki Sangaikot subdivision branch ki sirolamada ngara nungalamdai pung ohumlom tarakpada Hindi amasum English lol ngangba khagi setpa sakhangdaba miyoi singna imung manunggi miyoi singi mamangdagi Led Kozang Apokpa, Zamkolam Ko Nupam Amasum, Nemling Kobi, Temlai Kuldigi Misamani Pardon Pukri Hide Yaning the Pufundoraki. Mio Anibu Pardon Pukriba Muising to Lalholuki Mioira, Langaki agency and Atragana Canano Habedo, Pung Taragani to Gimanum the Kangalanava, or from Fondorapagolina. Led Kozang Bu, Ganishanamati Yao, than a Punkun Marigi Manum the Tadorakavani.
ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯀꯨꯀꯤ CSO ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯞ ꯆꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ NIAꯅ ATꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯐꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜꯒꯤ NIA ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯌꯥꯏ ꯈꯟꯅꯕꯗꯒꯤ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ngarang ayuk arambai tingol ATꯒꯤ ꯃꯤꯑꯣꯏ 3 ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗꯒꯤ ꯐꯠꯈ꯭ꯔꯦ꯫ NIAꯅ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯍꯧꯔꯣꯛꯁꯝ ꯃꯅꯥꯎꯁꯥ ꯆꯩꯀꯨꯟꯊ꯭ꯔꯥ, ꯁꯟꯖꯟꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ, ꯃꯨꯇꯨꯝ ꯅꯥꯎꯕ ꯆꯩꯀꯨꯟꯊ꯭ꯔꯥꯒ 3, ꯅꯝꯕꯣꯜ ꯑꯣꯏꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ, ꯀꯪꯉꯥꯝꯕꯝ ꯁꯣꯃꯥꯅꯟꯗ ꯁꯤꯡꯉꯥꯆꯩ 91, ꯇꯪꯈꯨꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯕꯣꯕꯣꯏ ꯁꯤꯡꯉꯥ ꯈꯣꯡꯅꯥꯡ ꯊꯥꯕ ꯆꯩꯀꯨꯟꯊ꯭ꯔꯥꯒ 3 ꯂꯩꯃꯈꯣꯡ ꯄ꯭ꯔꯦꯝꯅꯒꯔ ꯏꯝꯐꯥꯜ ꯋꯦꯁꯅꯤ꯫ ATꯒꯤ ꯃꯤꯑꯣꯏ 3 ꯑꯁꯤꯒꯤ ꯃꯊꯛꯇ NIAꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ CRPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 6 ꯑꯃꯒꯁꯨ ꯐꯒꯠꯈꯤ꯫ ꯄꯨꯟꯅ NIAꯅ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏ 10 ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯈ꯭ꯔꯨꯜꯒꯤ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯇ ꯁꯒꯨꯟ ꯇꯧꯈꯤꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ, 5ꯁꯨꯕ IRBꯗꯒꯤ ꯈꯨꯠꯂꯥꯏ ꯂꯥꯛꯄꯒꯤ ꯀꯦꯁ, ꯖꯤꯔꯤꯕꯝꯒꯤ ꯃꯥꯔ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ, ꯀꯨꯀꯤ 3 ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕꯁꯤꯡ, ꯅꯔꯥꯟ ꯁꯦꯅꯥꯗ CRPFꯇ ꯂꯥꯟꯗꯥꯕꯗ ꯆꯦꯟꯅꯕꯁꯤꯡ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯟꯚꯣꯏꯗ ꯂꯥꯟꯗꯥꯕꯗ ꯆꯦꯟꯅꯕꯁꯤꯡꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ NIAꯅ ꯐꯥꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯑꯦꯟ ꯖꯁ ꯀꯣꯔꯠ ꯕꯤꯜꯗꯤꯡꯗ ꯍꯟꯗꯛꯇ ꯅꯧꯅ ꯍꯥꯡꯗꯣꯛꯈꯤꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ NIAꯗ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯕꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ NIAꯒꯤ ꯀꯣꯔꯠ ꯑꯗꯨꯗ ATꯒꯤ ꯑꯐꯥꯕ ꯃꯤꯑꯣꯏ 3 ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯗꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯟꯕꯟ ꯁꯥꯅ ꯉꯥꯛꯇꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯀꯣꯔꯠ ꯑꯗꯨꯗ ꯑꯇꯩ ꯀꯦꯁꯀꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯤꯡꯊꯤꯖꯅ ꯆꯦꯛ ꯇꯧꯔꯒ ꯊꯥꯖꯤꯟꯈꯤ꯫ ATꯒꯤ ꯐꯥꯈꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ NIA ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯔꯣꯏ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯅꯈꯤ꯫ ꯀꯨꯀꯤꯅ ꯐꯥꯔꯨꯕ ꯅꯥꯒꯥ ꯍꯣꯁꯇꯦꯖꯁꯤꯡ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯃꯥꯟꯕ ꯂꯥꯏꯑꯣꯡ ꯅꯥꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯈ꯭ꯔꯦ꯫ ꯀꯨꯀꯤꯅ ꯐꯥꯔꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯀꯣꯟꯁꯥꯈꯨꯜꯒꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯅꯨꯄꯤ ꯚꯤꯛꯇꯤꯝꯁꯤꯡ ꯃꯊꯪ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯥꯒꯥ ꯅꯨꯄꯤ ꯍꯣꯁꯇꯦꯖꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 3ꯈꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯑꯦꯗꯃꯤꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5 ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯤꯝꯇꯣꯝꯗ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ 9 ꯌꯧꯈ꯭ꯔꯦ꯫ ꯀꯨꯀꯤꯅ ꯐꯥꯔꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ ꯍꯣꯁꯇꯦꯖꯁꯤꯡ ꯃꯊꯪ ꯐꯨꯗ ꯄꯣꯏꯖꯅꯤꯡꯒꯤ ꯃꯑꯣꯡꯗ ꯅꯥꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯉꯩ ꯃꯅꯨꯡꯗ ꯀꯔꯤ ꯄꯤꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯗ ꯀꯔꯤ ꯄꯤꯖꯈꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯂꯥꯌꯦꯡꯕꯗ ꯍꯦꯟꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯤꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯉꯥꯏꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡ ꯈꯛꯇꯗ ꯀꯔꯤ ꯇꯧꯔꯛꯄꯗꯒꯤ ꯅꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯣꯠꯄꯤꯔꯦ ꯍꯥꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ PMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ, ꯁꯣꯡꯀꯣꯡꯈꯨꯜꯒꯤ ꯂꯟꯃꯤꯡꯁꯪ ꯍꯥꯎꯀꯤꯞꯀꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ngarang masing yamlab kuki furuki miyoisina Churchampur amasung Kangpokpi districta achauba khongset ama sinkhri khongset ama manungda pamdaba thaudo amada thokidi kuki NP Manipur gi lamjing makhada sakhiba khongset singadu Churchampur district ki oina goite lampakti gi horaga tuibong gi peace ground phawba sakhi khongset adu saruk yakibi yamna mara laitana hatpi khraba miyoi taragi asum well fanganaba state sinma thuna pangthokba khongset NSNIM gi amasung JGF gi mai thadopi khraba khulsingi asum well fangnaba state sinma thuna pangthokba khongset NSNIM amasung JGF gi na mai thadopi khraba khulasi gi asum well fangalo security force na pharaga kaptuna hatpi hiba landing sang hawkip gi mihat yaningi haibana singba thaba banner singamadi khulaw kya lawki Marasida Kuki Singi Apex Body Oriba Kuki NP Manipuna Prime Minister Narendra Modi da memorandum ama pisinduna lamdam asida hawzik thoklibi irang asida Kuki zo Furoki miyoi sing maikei kyadagi otpi ne bire biyeng sangbi yu haina wakat khri amaromda Kuki zo singa naga singa gi marakta hena mari fasilakta basina Manipur lenga ki thawong kimna thajaba letre hari
Prime Minister pisinkiba memorandum aduda pallibu wakatsingi manungda nahan Songkong village thokiba thaudokta sienaba security force na misang mikhai naidaba investigation sathanbinabasu hainasu PM na taksinkrena pausda makhatari Kultu da Kapnabada Kuki militant amasukli ngarang ayu angan mapung marirom tarak paduwai di Indo-Myanmar border dakna Kamjong district ki Sasat police station konba Kuki singna khundari ba kultu khul taramatu su Assam Rifles ki kangbu maga Kuki militant singi akan mamong na kuthona khri pawgil lekhulamada ngarang ki kuthona ba duda Kuki militant ama nungmai na pan badigi asu open nakhi tha sig taramatu ki ayukta kultu village asina masakhang na singa nungmai kapsinduna landaba ga loinana khuladugi search yauna yum kya mai thapa Miyoi anina nungmaina kaplaga hatlamba yabagi khudam phangli ningsingba yabadi khul asida sakhangdaba khulai paibisingna sangsinduna khulgi yum khara mai thadoklambagi mathakta miyoi ani amasung nungmaina kaptuna halamki attack toramba kangbodu NSN Eastern Frank ki miyoi singni haina Kuki gi makedigi maral shirakhibani Naga Kuki la Naga singi unity sangeng tawbani State asida hauzik thokliba Naga Kuki conflict asi Naga singi unity da sangeng tawbani haina Naga Student Federation NSF ki president Taishung Ting na phongdokri wapamasi ngarang all Naga student association Manipur ansam sinduna Sandel district ki Amnathari khulda leiba ansam martyrs memorial park pangthokiba tarahumdoi martyrs remembrance day ki thoramda phongdokhibani ayukta ansam gi hani gi president khozona ansam gi firal singkatuna ngarang gi thoramadu hawdokhi gan silutuba laikhidrabasingi mapamda laisu katuna ikai kumnaba yauna thorom kya pangtoki ngarangi thorom da saruk yakhiba Naga student federation ki president tisna hai state asida hauzik thokliba Naga Kuki conflict asi Naga singi unity da asoba sanging tawbani Naga gi miwema sokpada Naga group singi sokpani haina lumna lawba mathaktai Naga singi marakta lingjel manaba apunbigi saktam marasina lehananaba aikoi khudingna hotnaba mathakta hena palladuna luraba matamda Naga singi kayayamna lingjel manabagi haibadu wanghangbagi matam hori haurakliba mirolna mamanglam lairam mirol singna lingjel manarama yauna torama thabak sing khudung induna satnaba hotnasi hainasu mangna phongdoki ansamgi president CIS angte sangmaring nai ngasigi thoramasi sumnagi sahi phabagi ningsingba thoramadunati laikhidraba Naga singa duna kathokpa maga loinana laurama thaudang singa du nahongnana ningsinganmani pastarama yauna Naga taruk lairon wifi digi Phakhre miyathina hatkhiba zawjangte TM Khulen Pongring long amadi sana kaithilda Naga misam kya hatkhiba thawdosi yamna lebak thibani thawdok singa sigi asum well mari lena pasingna atenma matamgi manungda phongangadabani haina palladuna Naga singi unity hena kansinanduna apunbagi thawdang lowa matam oiri hena haiba wapam sumana phongdoki Naga People's Movement for Human Rights, Naga Women's Union, Naga Student Federation, Global Naga Forum, Tribal Organization, Civil Society Groups, Search Kulusing Basing, Mahiroi Yauna, Thorom Pangtok Manak the Labor Kulusingi, Mahiroi Singna, Narangi Thoramadura, Sarugyaki. Security wari haiduna Ziribam na Satham Topakan boy masing suna Satkitri. National Highway number 37 Imphal Ziribam Lambi the Isterasigi Tangai Fadaba Polam Kunima Pusilaktuna Awabok Kokna Ring Iserakta Ziribam the Panduna Lady Bugari Sing Laktona Vigi the Maksat Pamtopa Security Sing Wari Heduna Ganboy Masing Suna Sakitri Masina Maram Waraga Ziribam Amadi Masiga Tangnaba Asam Gisharuk the Gari Satredom Awaba Kangdon Lady Maraksida Isterasigi Siraba Tanpamasida Karigidamak Manipur government security convoy masing henga tribano security convoy masing yam dringa Isterasida Karigidam Hantakivano Matam Sana Ziribam Amadi Assam ki Marakta Panduna Ladiba Patapum Takanba Polam Sing Yabugari Sing Sigidama government Kari Amat Kanbi the Karigino Lambi Asita Satliba security Kaktama Awaba Kambra Escort Amasum Port Bugari di Missing the Awaba Powder Brahana Pena Fundurakli Haukiba Metara Humdoidi Kuki Naga ki Marakta sound Irang Tokpana Maram Oiraga National Highway number 2 Imphal Dimapur Lambida Port Bugari Sanglakidraba Matung the Isteras the Tangai for the Polam Sing NS 37 Masing Yam Labagari Singda Pushilapani Highway the Hanas Lambagari Bolum the Saruk Ani Henka Lakpagaloina Highway Isterasiki the Makamatanga Lambi Oiribani National Highway 2 si Tinkibadigi Isterasiki Tangai for the petroleum ki Potokutima National Highway Contraga Sita Pushilapagaloina Petroleum Potoxing a si take
ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯕ ꯑꯣꯏꯅ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯝꯄꯅꯤ ꯑꯁꯤ ꯇꯔꯦꯠꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯝꯄꯅꯤ ꯑꯃ ꯍꯥꯏꯕꯁꯤ ꯄꯥꯔꯁꯣꯅꯦꯜ ꯆꯥꯝꯃꯅ ꯁꯥꯔꯕꯁꯨ ꯒꯥꯔꯤ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥꯗꯒꯤꯅ ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯐꯥꯎꯕꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯉꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯔꯁꯣꯅꯦꯜ ꯃꯁꯤꯡ ꯑꯁꯤ 95ꯗꯒꯤꯅ 60 ꯐꯥꯎꯕꯅꯤ ꯍꯥꯏꯗꯤ ꯆꯩꯔꯛꯁꯤꯗ ngarang imphal dagi jiribam phawba security convoy ahum chatkadaba adu CRPF ki IG Manipur and Nagaland sector dagi khudakta pirakba message amana security convoy amadigi hena chatlaroi haina khangalaki hari message adura ngarang chatkadaba security convoy ani cancel tokibasi lambi phataba matam sang escort duty torak personal sing pathava phanglaktabana maram oiraga makhoibu pothahananaba matam lobani hari security convoy ani khudakta cancel torakpa aduna maram oiraga makoida piramba gari sing khudakta withdraw tokre hari hiramasiga all Manipur road transport drivers and motor workers union gi general secretary maimam anilna wari sanabada mahna media amada haibada highway sida satliba security convoy si petroleum tanker sing da ahanba priority pi convoy amada gari samaga yankai satpada tanker sing gi lemhori saru odu patapum thagada polam sing yawa gari sing na mention mani masina maram oiraga masing yamlaba gari kya jiribam amadi masiga thangnaba asam gi sarukta awaba khangduna panduna ledi mangna hai union gi maikedigidi panduna lediba masing yamlaba gari sing asi imphal da atenma matamda pusilna bagidama security convoy masing hangat hanbiu haibani adubo hauzik piriba security convoy si suwari haiduna masing suna sakidre masida hainingmadi matam sana lambida awaba khangduna lediba driver singidama kariguma amata khanbiba tawduna security na wari haribasi angakpa phau henasu pawmada makhatana sufungdorakli aduga tentana sumna miyamna thamjage hauzik oinadi miyam paw matang se lusinjarage amasu makhataba anoba update miyam puna ngaimina sena channel sigi maikedige miyang mafamda makhatana thamjari makhataba anoba update miyam puna ngaimina sena channel sigi maikedige miyang mafamda makhatana thamjari